ꯊꯥꯖꯗꯕ ꯊꯧꯗꯣꯛ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯦ ꯃꯃꯥ ꯑꯣꯏꯔꯤꯕꯤ ꯊꯥꯒꯣꯏꯒꯤ ꯃꯐꯝꯗ ꯇꯧꯔꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯁꯞꯇ꯭ꯔ ꯑꯃꯗ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯆꯤꯡꯗꯨꯅ ꯂꯥꯛꯄ ꯎꯔꯒ ꯏꯁꯤꯡ ꯆꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯄꯥꯏꯔꯝꯕ ꯄꯦꯔꯦ ꯑꯗꯨ ꯃꯈꯣꯜ ꯊꯣꯛꯅ ꯊꯥꯗꯗꯨꯅ ꯊꯥꯒꯣꯏ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯍꯩ ꯑꯆꯧꯕ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯨ ꯑꯆꯧꯕ? ꯊꯥꯗꯣꯛꯑꯣ ꯃꯤ, ꯇꯞꯅ ꯍꯥꯏꯅꯔꯒ ꯂꯣꯏꯔꯦꯅꯤ ꯅꯪꯕꯣ꯫ ꯃꯃꯥꯒꯤ ꯋꯥ ꯇꯥꯗꯦ ꯅꯣꯡꯊꯥꯡꯗꯣ ꯃꯆꯟꯕꯨ ꯆꯤꯡꯗꯨꯅ ꯏꯃꯨꯡꯗ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯤꯡꯗꯨꯅ ꯄꯨꯈꯤ꯫ ꯃꯃꯥꯗꯨ ꯄꯥꯈꯠꯅ ꯏꯅꯩ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯅꯣꯡꯊꯥꯡ ꯃꯆꯟꯅꯨꯄꯤꯒꯤ ꯄꯥꯏꯔꯝꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯏ꯫ ꯊꯥꯒꯣꯏꯗꯨ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯦꯂꯩ ꯁꯅꯥꯃꯥꯗꯤ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯇꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯊꯥꯡꯗꯨ ꯁꯥꯎꯅ ꯍꯥꯏꯔꯤ, ꯂꯩꯁꯥꯕꯤ ꯐꯥꯔꯤ, ꯑꯉꯥꯡ ꯅꯠꯇ꯭ꯔꯤ, ꯐꯅꯁꯨ ꯋꯥꯈꯜ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯅꯪꯅ ꯑꯗꯨꯛꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯍꯥ? ꯑꯩꯅ ꯇꯧꯒꯅꯨ ꯍꯥꯏꯕꯗ ꯅꯪꯅ ꯆꯣꯡꯁꯤꯟ ꯇꯧꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯑꯣꯏꯔꯛꯂꯤꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯁꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ ꯃꯃꯥꯗꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕ ꯑꯗꯨꯒ ꯍꯜꯂꯛꯄꯗ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯅꯠꯇꯦ, ꯅꯆꯟ ꯑꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯝꯃꯤꯅꯣ ꯍꯥꯏꯕꯗꯣ ꯏꯃꯥꯗ ꯍꯥꯏꯌꯨꯅꯦ ꯅꯣꯡꯊꯥꯡ꯫ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦꯅꯦ, ꯅꯪꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯋꯥꯅꯤ? ꯃꯥ, ꯂꯝꯍꯦꯟꯕꯤ ꯅꯆꯥꯅꯨꯄꯤꯁꯦ ꯑꯩꯈꯣꯏꯅ ꯌꯥꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯆꯥ ꯑꯗꯨꯒ ꯍꯥꯟꯅꯒꯨꯝ ꯈꯨꯜꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯎꯅꯗꯨꯅ ꯂꯩꯔꯝꯃꯤꯅꯤꯅꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯉꯛꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯉꯤ꯫ ꯅꯣꯡꯊꯥꯡꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯃꯈꯥ ꯇꯥꯏ, ꯃꯇꯤꯛ ꯆꯥꯕ ꯃꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯈꯟꯊꯕ ꯉꯝꯗꯦ꯫ ꯃꯍꯥꯛ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ, ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯗꯨ ꯀꯥꯎꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯏꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯋꯥꯔꯣ, ꯑꯩꯕꯨ ꯍꯦꯟꯅ ꯑꯁꯥꯎꯕ ꯑꯣꯏꯔꯛꯂꯒꯗꯤ ꯀꯌꯥ ꯐꯕ ꯑꯃ ꯑꯣꯏꯔꯣꯏꯀꯣ ꯏꯃꯥ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯔꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯦꯂꯩ ꯁꯅꯥꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩ꯫ ꯊꯥꯒꯣꯏ ꯃꯍꯥꯛꯇꯤ ꯋꯥ ꯍꯥꯏꯐꯝ ꯈꯪꯗ ꯐꯃꯥꯡ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯇꯝ ꯈꯔ ꯉꯜꯂꯤꯉꯩ ꯃꯇꯩꯃ ꯑꯣꯏꯔꯤꯕꯤ ꯁꯤꯂꯥ ꯑꯗꯨꯅꯗꯤ ꯃꯌꯨꯝꯂꯣꯝꯗ ꯇꯝꯉꯥꯟꯕꯁꯤ ꯆꯠꯈ꯭ꯔꯦ ꯍꯥꯏꯅ ꯏꯀꯣꯝ ꯀꯣꯝꯊꯣꯛꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯟꯗꯣꯝꯆꯥ ꯃꯥꯙꯕꯤ ꯑꯗꯨꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯗꯨꯗꯒꯤ ꯃꯥꯙꯕꯤ ꯄꯥꯈꯠꯅ, ꯍꯩ ꯁꯤꯂꯥ, ꯅꯈꯣꯏꯔꯣꯝꯗ ꯏꯆꯥꯅꯨꯄꯥ ꯂꯥꯛꯑꯝꯕ꯭ꯔꯣ? ꯋꯥ ꯑꯗꯨꯗ ꯁꯤꯂꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯏꯟꯗꯣꯝꯆꯥ, ꯂꯥꯛꯑꯝꯃꯤ, ꯍꯟꯈꯤꯕ ꯀꯨꯏꯔꯕꯅꯤ, ꯃꯥꯏꯅ ꯌꯧꯖꯔꯛꯑꯁꯅꯤ ꯀꯩꯗꯧꯔꯒꯦ? ꯅꯆꯥꯅꯨꯄꯥꯗꯨ ꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯈꯠꯄ ꯂꯥꯡꯇꯛꯅꯕ ꯑꯗꯨꯃꯗꯤ ꯀꯣꯛꯆꯔꯦ꯫ ꯃꯥꯙꯕꯤ ꯇꯞꯅ, ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯐꯣꯟ ꯇꯧꯕꯁꯨ ꯄꯥꯏꯗꯦꯅꯤ ꯃꯁꯦ, ꯅꯍꯥꯟꯈꯩꯗꯤ ꯃꯇꯝ ꯆꯥꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯍꯟꯗꯛꯁꯤꯅ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯅꯤ ꯁꯤꯂꯥ꯫ ꯍꯣꯏ ꯏꯟꯗꯣꯝꯆꯥꯅꯅꯦ ꯁꯣꯝꯗ ꯆꯠꯄ ꯊꯤꯡꯕꯗꯨꯗ ꯀꯤꯗꯅ ꯄꯥꯏꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯑꯗꯨꯕꯨ ꯏꯟꯗꯣꯝꯆꯥ, ꯅꯪꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯁꯨ ꯋꯥꯈꯜꯁꯦ ꯐꯅ ꯈꯜꯂꯨ ꯍꯥꯏꯕ ꯌꯥꯗꯦ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒ ꯑꯃꯨꯛ ꯅꯧꯅ ꯄꯥꯎ ꯐꯥꯎꯅꯔꯕ ꯃꯥꯜꯂꯤꯅꯤ ꯏꯟꯗꯣꯝꯆꯥ꯫ ꯏꯃꯥꯏ ꯄꯦꯝꯃ, ꯁꯤꯂꯥ, ꯀꯔꯝ ꯇꯧꯅꯤ? ꯃꯥꯅ ꯂꯥꯛꯑꯝꯃꯤꯗꯣ ꯅꯨꯄꯤꯗꯨꯒ ꯎꯅꯈꯤꯕ꯭ꯔꯣ? ꯏꯟꯗꯣꯝꯆꯥ, ꯂꯥꯛꯄꯗ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏ꯫ ꯃꯥꯅ ꯂꯥꯛꯑꯝꯃꯤꯕ ꯐꯤꯕꯝꯗꯣ ꯌꯥꯝꯅ ꯇꯍꯥꯅꯅꯤ, ꯁꯨꯝ ꯆꯤꯡꯅꯕꯒꯤ ꯋꯥꯅꯤꯗ, ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯁꯤꯂꯥ, ꯑꯩ ꯃꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯒꯅꯦ ꯉꯥꯏꯁꯦꯟ ꯑꯣꯏꯕ ꯃꯁꯤꯗꯗꯤ ꯇꯜꯂꯤꯀꯣ ꯑꯩ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯁꯨ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨ ꯅꯠꯇꯕ ꯑꯃ ꯃꯃꯤꯠ ꯇꯥꯡꯒꯦꯔꯥ ꯑꯉꯥꯎꯕꯤ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯀꯥꯏꯕ ꯀꯔꯤꯝꯇ ꯂꯩꯇꯦꯀꯣ ꯁꯤꯂꯥ꯫ ꯑꯗꯨꯕꯨꯅꯦ, ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯤꯟꯅꯗꯕꯁꯤ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ꯫ ꯋꯥꯔꯤ ꯑꯗꯨ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯐꯣꯟꯗꯨ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯡ ꯈꯔ ꯂꯩꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯂꯕ ꯐꯥꯎꯕ ꯇꯝꯉꯥꯟꯕꯅ ꯌꯨꯝꯗ ꯍꯜꯂꯛꯇꯕꯗ ꯃꯥꯙꯕꯤ ꯃꯥꯅ ꯁꯤꯂꯥꯗ ꯄꯥꯎ ꯑꯁꯤ ꯈꯪꯍꯜꯂꯛꯄꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 9 ꯇꯥꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯏꯃꯨꯡ ꯑꯅꯤ ꯂꯣꯏꯅ ꯄꯥꯈꯠꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯤꯂꯥ ꯑꯃꯗꯤ ꯂꯣꯌꯥ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯈꯣꯏꯗꯒꯤ ꯍꯟꯈ꯭ꯔꯒ ꯂꯥꯛꯇꯦ ꯍꯥꯏꯕ ꯑꯁꯤꯗ꯫ ꯑꯗꯨꯕꯨ ꯍꯪꯅꯕ ꯌꯥꯕ ꯄꯥꯝꯕꯩ ꯊꯤꯔꯛꯄꯗ ꯆꯤꯡꯈꯩ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯇꯨꯅ ꯑꯁꯨꯝ ꯇꯧꯗꯅ ꯃꯥꯕꯨ ꯊꯦꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯃꯤꯅꯠ ꯈꯔ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯑꯆꯤꯛꯄ ꯑꯗꯨ ꯇꯞꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯇꯥꯂꯣꯌꯥ, ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯃꯌꯨꯝꯗ ꯍꯜꯍꯜꯂꯨꯔꯅꯨ꯫ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯃꯔꯝꯗꯣ ꯑꯩ ꯀꯩꯝꯇ ꯈꯪꯗꯦ꯫ ꯍꯌꯦꯡ ꯑꯌꯨꯛ ꯃꯔꯣꯜꯗꯣ ꯐꯖꯅ ꯍꯪꯉꯁꯤ꯫ ꯁꯤꯂꯥꯅ ꯇꯞꯅ, ꯆꯤꯡꯈꯩ, ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯍꯌꯦꯡ ꯑꯌꯨꯛꯇꯣ ꯈꯔ ꯉꯟꯅ ꯍꯦꯛ ꯂꯥꯛꯎ ꯅꯪꯁꯨ, ꯑꯗꯨꯒ ꯊꯕꯛ ꯆꯠꯄꯗꯣ ꯄꯨꯟꯅ ꯍꯦꯛ ꯆꯠꯂꯨ꯫
ꯅꯪꯅ ꯈꯔ ꯋꯥꯁꯦ ꯍꯪꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯍꯪꯕꯗ ꯑꯣꯏꯒꯗꯕ ꯃꯥꯟꯗꯦꯅꯦ ꯑꯁꯦꯡꯕ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯟꯗꯦꯕ ꯆꯤꯡꯈꯩ ꯍꯥꯏꯐꯦꯠ ꯅꯣꯛꯂꯝꯗꯨꯅ ꯃꯍꯥꯛꯁꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯒ ꯃꯇꯥꯡ ꯆꯥꯅ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯦꯘꯗꯨ ꯂꯣꯌꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ ꯂꯣꯌꯥ ꯂꯩꯔꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯒꯗ꯭ꯔꯥ ꯂꯣꯌꯥꯗꯨ ꯍꯩꯅ ꯁꯤꯡꯅ ꯈꯨꯝꯃꯩ ꯀꯀꯥ ꯂꯩꯔꯝꯃꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯄꯨꯟꯅ ꯇꯧꯕ ꯆꯤꯡꯈꯩ ꯑꯅ ꯑꯃ ꯂꯩꯕꯗꯣ ꯀꯀꯥ ꯆꯥꯎꯕꯒꯤ ꯃꯆꯥꯗꯣ ꯃꯣꯏꯒ ꯄꯨꯜꯂꯒ ꯉꯁꯤꯗꯤ ꯈꯔ ꯉꯥꯎꯔꯦ ꯑꯗꯨꯅ ꯑꯩꯅ ꯍꯟꯈ꯭ꯔꯅꯨ ꯍꯥꯏꯗꯅ ꯐꯥꯔꯒ ꯊꯝꯃꯕꯅꯤ ꯏꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯆꯥꯁꯦ ꯐꯔꯦ ꯑꯗꯨꯗꯕꯨ ꯂꯩꯔꯗꯤ ꯄꯣꯊꯥꯖꯔꯁꯅꯨ ꯐꯣꯟꯗꯨꯇꯪ ꯄꯥꯏꯔꯒ ꯁꯦꯒ ꯃꯥꯏꯒ ꯍꯥꯏꯔꯒꯗꯤ ꯐꯩꯗꯅꯗꯣ ꯅꯣꯡ ꯐꯥꯗꯣꯛ ꯃꯃꯥꯟꯅꯕ ꯄꯨꯟꯕꯗ ꯑꯩꯅ ꯀꯩꯁꯨ ꯁꯥꯎꯒꯗꯧꯕ ꯅꯠꯇꯦꯅꯦ ꯅꯣꯛꯃꯤ ꯃꯄꯥꯗꯨ ꯑꯍꯦꯟꯕ ꯍꯣꯏ ꯃꯩ ꯍꯥꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯐꯣꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯕ ꯑꯃ ꯈꯪꯂꯕꯗ ꯁꯤꯂꯥꯗꯨ ꯃꯊꯥ ꯁꯥꯕꯒꯤ ꯃꯑꯣꯡꯗ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯇꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯍꯧꯖꯤꯛ ꯇꯧꯒꯗꯧꯔꯤꯁꯤꯕꯣ ꯅꯠꯇꯦ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯅꯨꯄꯤꯗꯨꯒ ꯍꯥꯟꯅꯒꯨꯝ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦꯅꯦ ꯁꯤꯂꯥ ꯅꯪꯕꯨ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯐꯅ ꯀꯥꯏꯅꯅꯕ ꯇꯧꯔꯕꯁꯨ ꯌꯥꯕ ꯅꯠꯇꯦꯅꯦ ꯃꯤ ꯊꯃꯣꯏꯗ ꯇꯥꯈꯤꯕ ꯅꯨꯡꯁꯤꯕꯅꯤ ꯃꯔꯥ ꯆꯦꯠꯄ ꯑꯣꯏꯒꯅꯤ ꯇꯞꯅ ꯊꯦꯝꯕ ꯃꯊꯧ ꯇꯥꯏꯅꯦ ꯃꯃꯥꯒꯤ ꯃꯑꯣꯡꯃꯛꯅꯦ ꯃꯆꯥꯅꯨꯄꯥ ꯑꯁꯤꯅ ꯑꯅꯝ ꯃꯔꯣꯜ ꯑꯃ ꯀꯟꯕꯒ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯨꯝꯍꯩ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯇꯥꯗꯧꯔꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯏ ꯑꯗꯨꯕꯨ ꯍꯌꯦꯡꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯐꯔꯦꯁꯦ ꯇꯧ ꯌꯥꯔꯦ ꯄꯣꯊꯥꯅꯕ ꯇꯧꯔꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯁꯨꯝꯅ ꯍꯥꯏꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯃꯦꯂꯩꯁꯅ ꯆꯥꯛ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ ꯎꯪꯗꯨꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯔꯤꯕꯤꯗꯨ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯦ ꯐꯃꯨꯡ ꯃꯆꯦꯗꯨꯗ ꯐꯝꯗꯨꯅ ꯊꯥꯒꯣꯏꯗꯨ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯏꯃꯥꯒꯤ ꯁꯅꯥ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯨꯡꯁꯦ ꯊꯦꯡꯂꯛꯂꯦ ꯆꯥꯛ ꯈꯔ ꯆꯥꯅꯕ ꯇꯧꯔꯁꯤꯅꯤ ꯅꯪꯕꯣ ꯍꯌꯦꯡꯗꯤ ꯑꯃꯨꯛꯅꯦ ꯉꯟꯅ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯒꯅꯤ ꯅꯕꯨꯡꯅ ꯈꯔ ꯆꯩꯕꯒꯤꯕꯨ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯃꯥꯗꯤ ꯍꯥꯟꯅꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯗꯅ ꯂꯥꯛꯑꯕꯗꯨꯗꯤ ꯀꯔꯤꯒꯤ ꯑꯃꯨꯛ ꯋꯥꯔꯧꯔꯤꯕꯅꯣ ꯅꯪꯕꯣ ꯃꯦꯂꯩꯁꯅꯥ ꯃꯃꯥꯗ ꯌꯦꯡꯗꯕꯤ ꯃꯈꯨꯠ ꯈꯨꯠꯆꯤꯟ ꯑꯗꯨ ꯁꯥꯟꯅꯗꯨꯅ ꯇꯞꯅ ꯃꯉꯛꯀꯗꯨ ꯅꯣꯟꯊꯗꯨꯅ ꯍꯥꯏꯔꯤꯕ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯇꯞꯅ ꯈꯨꯝꯃꯤ ꯏꯃꯥ ꯑꯩꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯂꯝꯕꯤ ꯂꯝꯖꯥꯎꯗꯨꯗ ꯇꯥꯆꯧꯅ ꯇꯧꯔꯤꯗꯣ ꯃꯤꯅ ꯎꯈ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯟꯒꯅꯤ ꯑꯗꯨꯒ ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯊꯦꯡꯅꯕꯅꯤ ꯏꯆꯝ ꯆꯝꯅ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯔꯝ ꯈꯪꯗ ꯐꯨꯔꯤꯅꯤ ꯏꯃꯥ ꯃꯆꯥꯅꯨꯄꯥꯁꯤ ꯈꯔ ꯂꯝ ꯍꯦꯜꯂꯤ ꯍꯥꯏꯕ ꯈꯪꯕꯅ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯈꯟ ꯊꯥꯒꯣꯏꯗꯨ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥꯁꯨ ꯅꯪ ꯇꯥꯆꯧꯗꯅꯦ ꯅꯤꯡꯊꯤꯅ ꯋꯥꯔꯤ ꯁꯥꯔꯒꯦꯁꯦ ꯑꯗꯣ ꯅꯪ ꯆꯥꯛꯁꯦ ꯈꯔ ꯆꯥꯔꯔꯣꯏꯅꯦ ꯅꯪꯕꯣ ꯍꯌꯦꯡ ꯋꯥꯕ ꯇꯥꯔꯤꯃꯤ ꯑꯗꯨꯒ ꯑꯃꯅ ꯕꯦꯝꯃ ꯁꯅꯥ ꯁꯤ ꯏꯃꯥꯅ ꯍꯥꯏꯒꯗꯧꯕꯗꯤ ꯅꯪ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯍꯥꯟꯅꯒꯣ ꯃꯔꯤ ꯊꯝꯒꯦ ꯅꯨꯡꯁꯤꯅꯒꯦ ꯍꯥꯏꯅꯗꯤ ꯈꯟꯒꯅꯨꯀꯣ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯧꯖꯤꯛꯇꯤ ꯇꯧꯔꯅꯨ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯦ ꯏꯕꯦꯝꯃ ꯑꯗꯨꯅꯅꯦ ꯅꯪꯅ ꯅꯝꯗꯅ ꯏꯃꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗ ꯅꯨꯄꯥ ꯑꯗꯨꯗ ꯂꯩꯔꯕꯁꯨ ꯅꯪ ꯍꯔꯥꯎꯐꯝ ꯈꯪꯉꯣꯏꯅꯦ ꯚꯥꯞ ꯇꯥꯎꯀꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥꯒꯤ ꯉꯥꯛꯇꯅꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯄꯥꯝꯕꯒꯤꯅꯤ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯐꯔꯦ ꯅꯪ ꯆꯥꯛ ꯆꯥꯔꯔꯣꯏ ꯍꯥꯏꯕꯅꯤꯅꯅꯦ ꯏꯃꯥꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯅꯪꯁꯨ ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣꯀꯣ ꯏꯃꯥ ꯍꯌꯦꯡ ꯅꯕꯨꯡꯕꯨ ꯆꯩꯒꯦ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯏꯆꯥꯁꯤꯗꯤ ꯋꯥꯍꯩ ꯑꯁꯤꯒ ꯂꯣꯏꯅꯅ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯦꯂꯩꯁꯅꯥꯗꯨ ꯃꯃꯥꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯑꯗꯨꯗ ꯋꯥꯈꯜ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯒꯨꯝ ꯅꯩꯗꯨꯅ ꯂꯩꯔꯕꯗ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯐꯪꯂꯛꯄꯒꯨꯝ ꯃꯁꯥꯗ ꯐꯥꯎꯏ ꯑꯩꯒꯤ ꯑꯋꯥꯕ ꯑꯩꯒꯤꯅꯤ ꯁꯤꯟꯊꯔꯤꯕ ꯄꯤꯔꯥ ꯊꯃꯣꯏꯒꯤꯅꯤ ꯑꯩꯒꯤ ꯑꯋꯥꯕꯗ ꯀꯅꯥꯕꯨ ꯁꯔꯨꯛ ꯌꯥꯔꯛꯂꯦ ꯂꯥꯏꯕꯛ ꯃꯥꯒꯤꯅꯤ ꯈꯟꯗꯨꯅ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯕ ꯇꯥꯕꯅꯤ ꯁꯥꯒꯠꯆꯔꯨꯕ ꯃꯪꯂꯥꯟ ꯐꯨꯔꯥꯅ ꯀꯥꯏꯔꯛꯄꯒꯤ ꯃꯃꯤ ꯎꯔꯕꯗ ꯍꯦꯟꯅ ꯃꯩꯁꯥ ꯐꯥꯎꯔꯛꯂꯦ ꯃꯦꯂꯩꯁꯅꯥ ꯇꯞꯅ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯗꯨꯅ ꯑꯌꯦꯡꯕ ꯑꯃꯗꯤ ꯌꯦꯡ ꯋꯥꯈꯜ ꯑꯗꯨꯗ ꯃꯔꯣꯜ ꯂꯣꯟꯖꯩ ꯃꯇꯣꯝꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯖꯩ ꯄꯥꯎꯈꯨꯝꯁꯨ ꯃꯇꯣꯝꯇ ꯄꯤꯖꯩ ꯑꯣꯏꯔꯔꯦ ꯑꯉꯥꯎꯕꯤ ꯅꯨꯡꯁꯤ ꯃꯁꯨꯝ ꯂꯥꯡꯒꯦ ꯍꯦ ꯄ꯭ꯔꯚꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤꯗ ꯁꯔꯨꯛ ꯌꯥꯗ꯭ꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯑꯁꯤꯗ ꯀꯔꯤ ꯑꯃꯛꯄ ꯂꯩꯕꯒꯤꯅꯣ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯄꯟꯊꯨꯡ ꯌꯧꯗꯅꯕ ꯍꯣꯠꯅꯔꯤꯕ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯁꯦꯡꯕꯅꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯥ ꯅꯠꯇꯕ ꯂꯝꯂꯥꯟꯕ ꯀꯅꯥ ꯑꯃꯇ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ
ꯃꯥꯅꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯈꯪꯉꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯁꯣꯏꯗꯅ ꯑꯃꯨꯛꯇ ꯊꯨꯡꯅꯍꯟꯕꯤꯌꯨꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯕꯗ ꯑꯩꯗꯤ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯂꯝꯍꯦꯟꯕꯤ ꯑꯗꯨꯁꯨ ꯍꯧꯅꯕ ꯂꯩꯇ ꯇꯞꯅ ꯇꯞꯅ ꯏꯁꯤꯡ ꯆꯥꯏꯕꯤꯒꯨꯝ ꯁꯤꯟꯊꯔꯛꯂꯦ ꯂꯦꯞꯄ ꯂꯩꯇꯅ ꯏꯆꯤꯛ ꯈꯨꯜꯂꯛꯄ ꯑꯍꯤꯡꯗ ꯋꯥꯖꯕ ꯀꯌꯥꯅꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯅꯤ ꯏꯆꯤꯛ ꯈꯨꯜꯂꯛꯄ ꯑꯍꯤꯡꯗ ꯋꯥꯖꯕ ꯀꯌꯥꯅꯤ ꯊꯃꯣꯏ ꯑꯃꯗꯤ ꯋꯥꯈꯜ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯛꯄꯗ ꯑꯍꯤꯡ ꯇꯨꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨꯅꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯕꯨ ꯌꯨꯝꯗ ꯍꯜꯂꯝꯒꯗ꯭ꯔꯥ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯄꯅꯣ ꯃꯥꯅ ꯑꯩꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯑꯩꯒ ꯂꯣꯏꯅꯕ ꯈꯨꯗꯤꯡ ꯃꯉꯣꯟꯗ ꯍꯦꯛꯇ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤꯁꯦ ꯀꯔꯤꯒꯤꯅꯣ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯒ ꯂꯣꯏꯅꯕ ꯈꯨꯗꯤꯡ ꯃꯥꯗꯤ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯕ ꯃꯤꯁꯛꯅꯤ ꯑꯗꯨꯁꯨ ꯑꯩꯒꯤꯗꯃꯛꯇ ꯃꯩꯂꯩ ꯁꯅꯥ ꯑꯁꯤ ꯈꯟꯅ ꯇꯞꯅ ꯐꯣꯟ ꯑꯗꯨ ꯂꯧꯊꯣꯛ ꯇꯝꯉꯥꯟꯕꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯏꯗꯨꯅ ꯊꯥꯖꯤꯜꯂꯤ ꯇꯥꯉꯥꯟꯕ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯉꯝꯃꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯥꯆꯧꯅ ꯆꯤꯡꯗꯨꯅ ꯄꯨꯈꯤꯕꯅ ꯅꯪꯒꯤ ꯑꯁꯣꯛꯄꯗꯣ ꯍꯟꯅ ꯌꯦꯡꯂꯝꯗ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛꯇ ꯋꯥꯔꯧꯒꯅꯨꯀꯣ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯇꯧꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯏꯒꯤ ꯐꯦꯃꯤꯂꯤꯅ ꯑꯩꯕꯨ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯝꯒꯅꯤ ꯑꯗꯨꯕꯨ ꯑꯩꯁꯨ ꯀꯔꯤ ꯍꯥꯏꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁꯤꯃꯗꯤ ꯑꯩꯁꯨ ꯍꯥꯏꯒꯦ ꯊꯃꯣꯏ ꯍꯩꯒꯤ ꯂꯥꯏꯌꯨꯝꯗ ꯅꯪ ꯅꯠꯇꯕ ꯄꯥꯈꯪ ꯀꯅꯥ ꯑꯃ ꯑꯩꯅ ꯉꯁꯤ ꯐꯥꯎꯕ ꯊꯝꯗꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤꯅꯤ ꯅꯥꯀꯟꯕ ꯑꯩꯁꯨ ꯅꯪꯕꯨ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯒꯤ ꯏꯄꯥꯝꯗ ꯃꯌꯦꯡ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯅꯔꯨꯝ ꯇꯨꯝꯅ ꯍꯤꯡꯖꯒꯦ ꯍꯥꯏꯅ ꯑꯁꯥ ꯑꯃꯗꯤ ꯂꯩꯔꯤꯕ ꯅꯪꯒꯤ ꯅꯨꯡꯁꯤꯕꯤ ꯉꯥꯟꯕꯒꯤ ꯁꯅꯥꯅꯤ ꯃꯦꯁꯦꯖ ꯑꯁꯤꯃ ꯊꯥꯈ꯭ꯔꯒ ꯃꯃꯣꯟ ꯇꯧꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕ ꯌꯥꯕ ꯈꯜꯂꯗꯨꯅ ꯃꯦꯂꯩ ꯁꯅꯥ ꯑꯗꯨ ꯊꯦꯡꯕꯒ ꯇꯨꯝꯊꯈ꯭ꯔꯦ ꯀꯨꯏꯔꯦ ꯃꯪꯂꯥꯟꯗ ꯎꯈꯤꯗꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯉꯁꯤꯗꯤ ꯃꯪꯗ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯦꯂꯩ ꯁꯅꯥ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯃꯇꯥꯡ ꯆꯥꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯑꯗꯨꯗ ꯇꯝꯉꯥꯟꯕꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯑꯃꯠꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯃꯀꯣꯛ ꯑꯗꯨ ꯆꯤꯛꯏ ꯑꯗꯨꯕꯨ ꯃꯃꯣꯟ ꯇꯧꯈ꯭ꯔꯦ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯅꯥꯆꯨꯝꯗꯦ ꯇꯝꯉꯥꯟꯕ ꯋꯥꯈꯜ ꯑꯗꯨꯗ ꯍꯥꯏꯔꯤ ꯑꯩꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯃꯥ ꯉꯔꯥꯡ ꯁꯣꯏꯗꯅ ꯇꯨꯝꯃꯝꯒꯗꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅꯅꯤ ꯉꯁꯤ ꯑꯩꯒꯤ ꯃꯪꯗ ꯎꯔꯤꯕꯗꯣ ꯉꯁꯤꯐꯥꯎꯕ ꯅꯪꯅ ꯑꯩꯒꯤꯗꯃꯛꯇ ꯋꯥꯖꯔꯤꯕ ꯑꯣꯏꯔꯤꯀꯣ ꯁꯅꯥ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯝ ꯅꯪꯕꯨ ꯊꯥꯗꯣꯛꯄ ꯉꯝꯒꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯒꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯐꯣꯟ ꯑꯗꯨ ꯂꯥꯝꯃꯛꯏ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯍꯥꯏꯅ ꯌꯦꯡꯅꯕ ꯑꯗꯨꯕꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨ ꯂꯩꯔꯝꯂꯤꯕꯗꯨ ꯑꯁꯥꯡꯕ ꯃꯦꯁꯦꯖ ꯑꯗꯨ ꯎꯕꯗ ꯍꯔꯥꯎꯔꯤꯉꯩ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯜꯂꯒ ꯃꯦꯁꯦꯖ ꯑꯗꯨꯕꯨ ꯄꯥꯔꯝꯃꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯜ ꯊꯣꯛꯇ ꯉꯔꯥꯡꯒꯤ ꯑꯣꯏꯈꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯁꯤꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕ ꯈꯪꯕꯗ ꯍꯦꯟꯅ ꯍꯔꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯁꯅꯥ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯉꯁꯤ ꯐꯥꯎꯕ ꯋꯥꯈꯜ ꯑꯇꯣꯞꯄ ꯃꯈꯜꯗ ꯑꯩꯒꯤꯗꯃꯛꯇ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯇꯥꯔꯒ ꯑꯩ ꯊꯧꯅꯥ ꯍꯦꯟꯅ ꯑꯣꯏꯔꯛꯂꯤ ꯂꯥꯛꯂꯕꯁꯨ ꯌꯦꯛꯅꯕ ꯀꯌꯥ ꯅꯪꯒꯤꯗꯃꯛꯇ ꯊꯦꯡꯅꯕ ꯑꯩ ꯉꯝꯒꯅꯤ ꯅꯪ ꯑꯩꯒꯤ ꯊꯤꯡꯈꯥꯡ ꯀꯩꯔꯛꯇ ꯂꯨꯔꯕ ꯅꯨꯡꯁꯤꯕꯁꯦ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ ꯃꯣꯃꯣꯟ ꯇꯧꯖꯩ ꯃꯀꯥ ꯂꯥꯝꯅ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯞꯅ ꯍꯤꯞꯊꯈꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃ ꯑꯣꯏꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯤꯞꯊꯈ꯭ꯔꯦ ꯑꯌꯨꯛ ꯄꯨꯡ 8 ꯑꯗꯥꯏꯋꯥꯏꯗ ꯄꯨꯟꯅ ꯐꯝꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯗꯨꯅ ꯂꯩꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯉꯥꯡ ꯃꯆꯥꯗꯨꯃꯁꯨ ꯌꯥꯎꯔꯤ ꯁꯤꯂꯥ ꯇꯞꯅ ꯃꯔꯛ ꯊꯠꯅ ꯇꯝꯉꯥꯟꯕ ꯏꯇꯩꯃ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯅꯪꯕꯨ ꯑꯩꯅ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯍꯥꯏꯒꯗꯧꯔꯤꯕꯅꯤ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯅ ꯚꯥꯞ ꯌꯥꯝꯅ ꯇꯥꯕ ꯄꯥꯝꯃꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯅꯪ ꯃꯦꯂꯩ ꯁꯅꯥꯒ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯁꯤꯟꯅꯒꯦ ꯍꯥꯏꯅ ꯈꯟꯒꯅꯤ ꯌꯦꯡꯉꯨ ꯃꯕꯨꯡꯗꯨꯅ ꯐꯨꯔꯝꯕꯒꯤ ꯅꯃꯥꯏꯗꯨꯁꯨ ꯈꯔ ꯁꯣꯛꯂꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤ ꯏꯃꯥꯅ ꯅꯨꯄꯤꯗꯨ ꯄꯥꯝꯗꯦ ꯃꯁꯤꯗ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡꯒ ꯃꯈꯣꯏꯒꯁꯨ ꯆꯥꯟꯅꯔꯣꯏꯅꯦ ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕ ꯇꯨꯃꯤꯟꯅ ꯇꯥꯏ ꯃꯇꯩꯃꯒꯤ ꯋꯥ ꯑꯗꯨ ꯃꯌꯥꯝꯕꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗꯤ ꯃꯩꯇꯩ ꯂꯥꯏꯅꯤꯡ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏꯕ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ ꯑꯇꯣꯝꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯃꯨꯡꯅ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤ ꯄꯥꯕ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯅꯪ ꯈꯪꯅ ꯈꯪꯅ ꯀꯩꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯊꯥꯗꯣꯛ ꯃꯥꯒꯤ ꯋꯥꯈꯜꯗꯣ ꯀꯩꯝꯇ ꯀꯥꯟꯅꯔꯣꯏ
ꯋꯥꯒꯗꯕ ꯃꯐꯝꯗ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯣꯡꯊꯕ ꯍꯧꯅꯗꯦ ꯅꯪꯕꯨ ꯅꯪꯅ ꯋꯥꯕꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯣꯏꯅ ꯌꯥꯎꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯕꯨꯡꯉꯣ ꯇꯝꯉꯥꯟꯕ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯔꯒ ꯇꯞꯅ ꯈꯨꯝꯃꯤ ꯆꯨꯝꯃꯤ ꯇꯩꯃ ꯇꯥꯖꯧ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯂꯣꯏꯅꯔꯥꯟꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯅꯥꯎꯋꯩꯅ ꯍꯥꯏꯖꯅꯤꯡꯕ ꯋꯥꯗꯤ ꯇꯩꯃ ꯅꯨꯡꯁꯤꯕꯗ ꯙꯔꯃ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯂꯩꯕ꯭ꯔꯅꯤ ꯑꯩꯅ ꯃꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯗꯤ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯊꯣꯏꯅ ꯈꯟꯗꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯅꯤ ꯅꯨꯡꯁꯤꯅꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯔꯤ ꯑꯩꯅꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤ ꯋꯥ ꯑꯗꯨꯗ ꯄꯨꯛꯅꯤꯡꯗ ꯁꯥꯎꯅꯤꯡꯕ ꯐꯥꯎꯔꯛꯂꯦ ꯁꯤꯂꯥꯗ ꯑꯗꯨꯒ ꯑꯅꯝ ꯀꯜꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤꯗꯃꯛꯇ ꯃꯥꯅ ꯂꯦꯞꯇꯕꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯅ ꯍꯥꯏꯕ ꯋꯥꯗ ꯃꯥꯅ ꯂꯧꯈꯤꯕꯗꯣ ꯅꯪꯕꯨꯅ ꯑꯄꯪꯕꯒꯨꯝ ꯑꯔꯥꯟꯕ ꯇꯥꯍꯟꯕꯗꯣ ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯏꯆꯥ ꯏꯅꯥꯎꯅꯤꯅ ꯃꯤꯅ ꯉꯥꯡꯂꯛꯄꯗ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯋꯥ ꯉꯥꯡꯈꯤꯗꯦ ꯅꯪꯒꯤ ꯈꯟꯗꯨꯅ ꯑꯗꯨꯕꯨ ꯏꯇꯩꯃ ꯃꯥꯁꯨ ꯎꯄꯥꯏ ꯂꯩꯇꯕꯒꯤꯅꯤ ꯃꯥꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯏꯇꯩꯃ ꯑꯩ ꯃꯥꯕꯨ ꯊꯥꯖꯩ ꯑꯩ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯉꯣꯟꯗ ꯋꯥꯔꯧꯕ ꯑꯃꯠꯇ ꯂꯩꯇꯦ ꯋꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯁꯥꯔꯝꯕꯗꯨ ꯇꯤꯡ ꯁꯣꯛꯂꯦ ꯁꯤꯂꯥꯗꯤ ꯇꯝꯉꯥꯟꯕ ꯑꯁꯤꯅ ꯃꯦꯂꯩꯁꯥꯅ ꯃꯥꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯤꯆꯪ ꯆꯪꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩ ꯁꯤꯂꯥꯗꯨ ꯃꯥꯒꯤ ꯃꯇꯧꯗꯨ ꯈꯪꯕꯅ ꯂꯣꯌꯥꯗꯨꯅ ꯑꯃꯁꯨ ꯐꯅꯕ ꯍꯥꯏꯔꯛꯏ ꯍꯧꯈ꯭ꯔꯤꯕ ꯋꯥꯔꯤ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯅꯗꯦ ꯍꯧꯖꯤꯛ ꯀꯔꯤꯅ ꯐꯒꯗꯧꯕꯅꯤ ꯍꯥꯏꯕꯗꯨ ꯌꯦꯡꯉꯁꯤ ꯇꯥꯟꯅꯁꯤ ꯇꯝꯉꯥꯟꯕ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯨ ꯅꯪ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ ꯑꯩꯈꯣꯏꯅ ꯋꯥ ꯉꯥꯡꯅꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯤꯗꯣ ꯑꯩꯗꯤ ꯇꯥꯖꯧ ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯟꯅꯒꯨꯝ ꯅꯨꯡꯁꯤꯅꯕ ꯅꯠꯇꯦ ꯉꯔꯥꯡꯗꯤ ꯏꯆꯝ ꯆꯝꯅ ꯊꯦꯡꯅꯕꯅꯤ ꯑꯗꯨꯕꯨ ꯃꯕꯨꯡꯗꯨꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯃꯗꯨꯗ ꯏꯁꯣꯏ ꯁꯣꯏꯅꯔꯦ ꯑꯩꯁꯨ ꯉꯔꯥꯡꯗꯤ ꯈꯟꯊꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯤꯁꯥꯗ ꯍꯦꯛ ꯇꯥꯏꯅꯈ꯭ꯔꯦ ꯇꯥꯖꯧ ꯑꯩ ꯑꯁꯨꯝꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯗ ꯉꯥꯟꯕ ꯅꯪꯒꯤ ꯈꯪꯅꯖꯕ ꯂꯩꯇꯦ ꯍꯥꯏꯔꯒꯗꯤꯅꯦ ꯏꯇꯩꯃꯅ ꯅꯪꯒꯤ ꯑꯐꯕ ꯅꯨꯄꯤ ꯑꯃ ꯊꯤꯅꯕ ꯇꯧꯒꯦ ꯇꯁꯦꯡꯅ ꯑꯩꯈꯣꯏꯗꯤ ꯃꯦꯂꯩꯁꯅꯥ ꯑꯁꯤ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯅꯃꯥꯅꯁꯨ ꯌꯥꯗꯕꯅꯤꯀꯣ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯦꯛ ꯍꯥꯏꯔꯛꯄꯅꯤ ꯁꯤꯂꯥꯗꯨ ꯃꯇꯩꯃꯒꯤ ꯋꯥ ꯑꯗꯨꯗ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯄꯣꯛꯆꯩ ꯑꯗꯨꯕꯨ ꯑꯍꯦꯟꯕ ꯀꯔꯤꯕꯨ ꯈꯨꯝꯃꯨꯅꯤ ꯃꯊꯛ ꯊꯣꯡꯕ ꯑꯍꯜꯅꯤ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯄꯅꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯜꯂꯣꯝꯗ ꯇꯐꯤꯡ ꯃꯦꯂꯩꯁꯅꯥꯗꯨ ꯂꯥꯛꯂꯝꯃꯤ ꯀꯅꯥꯗꯒꯤ ꯇꯥꯔꯛꯄ ꯄꯥꯎꯕꯨ ꯑꯣꯏꯔꯤꯕꯅꯣ ꯅꯨꯄꯥ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ ꯁꯤꯂꯥ ꯃꯃꯤꯠ ꯁꯨꯏ ꯑꯗꯨꯕꯨ ꯇꯝꯉꯥꯟꯕ ꯃꯥꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯀꯥ ꯂꯥꯝꯃꯤ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯄꯤ ꯃꯥꯒꯤ ꯑꯁꯥꯡꯕ ꯃꯦꯁꯦꯖ ꯑꯗꯨ ꯌꯦꯡꯊꯣꯛꯂꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯦꯀꯣ ꯍꯥꯏꯕꯗꯣ ꯍꯥꯏꯅ ꯃꯦꯂꯩꯁꯅꯥꯗꯨ ꯆꯨꯔꯤ ꯇꯥꯐꯝ ꯑꯗꯨꯗ ꯂꯦꯞꯂꯔꯦ ꯏꯀꯣꯏ ꯀꯣꯏꯖꯩ ꯃꯁꯥꯗꯨ ꯁꯤꯂꯥ ꯐꯅ ꯅꯨꯡꯁꯤꯗꯕ ꯑꯣꯏꯔꯒꯁꯨ ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯔꯕꯅꯤꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯨꯕꯨ ꯂꯣꯠꯁꯤꯟ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯦꯂꯦ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯁꯣꯝꯗ ꯍꯦꯛꯇ ꯐꯝꯃꯨꯁꯤ ꯃꯦꯂꯩꯁꯅꯥꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯀꯥꯈꯠꯂꯛꯇꯨꯅ ꯁꯤꯂꯥꯒꯤ ꯅꯥꯀꯜ ꯂꯣꯏꯔ ꯐꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯨꯄꯤ ꯃꯥꯕꯨ ꯌꯦꯡꯉꯤ ꯃꯇꯩꯃ ꯆꯥ ꯑꯝꯇ ꯍꯩꯕꯤꯔꯧꯗꯅ ꯅꯪꯕꯣ ꯂꯦꯞꯇꯨꯅ ꯁꯨꯝ ꯂꯩꯔꯦꯅꯦ ꯍꯣꯏ ꯃꯣꯏ ꯇꯥꯖꯧ ꯃꯦꯂꯩ ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯝꯃꯨꯀꯣ ꯏꯆꯦ ꯆꯥ ꯍꯩꯕꯤꯔꯒꯦ ꯌꯥꯔꯅꯤ ꯏꯆꯦ ꯍꯩꯔꯁꯨ ꯌꯥꯔꯦ ꯑꯦ ꯅꯨꯡꯉꯥꯏꯇꯦ ꯀꯩꯁꯨ ꯀꯨꯏꯒꯗꯕ ꯅꯠꯇꯦꯗ ꯁꯤꯂꯥꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤ ꯃꯦꯂꯩꯁꯅꯥꯗꯨ ꯏꯀꯥꯏꯅ ꯇꯝꯉꯥꯟꯕ ꯃꯉꯣꯟꯗ ꯌꯦꯡꯖꯩ ꯍꯥꯟꯅꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯤꯠꯆꯥꯅꯩ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯗ ꯂꯣꯌꯥꯗꯨ ꯅꯣꯛꯃꯤ ꯇꯧꯏ ꯑꯁꯨꯛ ꯀꯟꯕ꯭ꯔꯥ ꯅꯨꯡꯁꯤꯕꯒꯤ ꯃꯌꯥꯏꯁꯦ ꯑꯁꯨꯝ ꯇꯧꯕ꯭ꯔꯥ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ